Minister amadi MLA kayana chokot thorangi thabak kaya paikhalakpa matamda paikhatliba thabaksing adubu masa masagi fruit khawdagi haibadi maranai sel putholaga sem sabagi thabak oina uhanba kaya ama yauri masi yamna chumdaba aranba thong amani Minister MLA kayana magi kendrada lambi thong sem sabagi thabak torokbada loinana len namang tagan khiba yum kaya sokhibaga mari leinana jingana singwa pibada MLA aina tawribani Minister aina semlibani haiduna Miam tin ma thorong kaya pangthok pada machin penang wangang bagi thabak hege to yaw aduga kendra gi miam na su lambi thong sem liba adu Minister MLA gi masag account gi sem puthok laga sem bani haina hege lo na bagum tawi asumna miam gi mute oiba kaya na miam bu lana lamjing ba amari thamai chen bagi thabak cha thaba tarabadi yamna lan ba haibu oigani lambi thong sem sana bagi damak ta lengak na mathau ta ba senpham kaya no haibu khangdok laga budget ta hap laga sem bagi thabak paket pangak tani asumna lengak na nyam chumna sangba sakat bagi thabak ta ujari ba asibu MLA amadi Minister karana makhogi maranai sel lagi puthokduna sem bo in uhan bai pasi yamna chumda ba thong amani miam gi mute hai basi kathok pana mang thaduna matam punamak ta leba miam gi damak ta khanduna afa thabak tawna bu hotna gadabani miam gi mafam da minamba oidaba wangang duna thabak tawu tarabadi haying mikhal gi matam da miam na suksoi soidana maiti ba pirakani hai basi khangbi ba chungani yamna nungai tribadi hantak akan ba nonglei nusit ka loina akan ba mong da len ta khi baduna manipur gi tampak amasung singgi mafam kaya da leiriba jingana koppa yum ayam badi salak sadun mangkhaban mangki yum singa si kupna ba jingal lenga ki sengau dagi kaithok laga jingal leina ba selfie bagi thabak chathari adubu kana ko MLA kharna di makhoi fruit khawdagi marana yoina puthok ko senphamna jingal leira ka pibani haibrom du uhanna ba thabak chathaba phawbi yawre haina miyam ngang na ba dumak tari maduna MLA Minister haibasi miyam gi mihutni lawmaker ni maduna asumbagi symbol oina lebak miyam lohun gadabani kaidonung da su lebak miyam da minamba wangang bi danama miyam gi mihut MLA am oibagi thodang adu chumna pangthokna bu hotna ban aphabu oigani haibasi MLA Minister sin khangba chungani channel asebo subscribe like share amadi comment tawbiduna support tawbiyo haizari impact tv na dombo thagachari